High Court of Manipur gi Justice MB Muralidharan gi single bench amana ngasi state lenga ki SCRT gi director commissioner amadi MPSC gi secretary da SCRT gi joint director bu thabak gi lokthokna ba khangan kre lamdam asigi miyamna anaya yarko matamda mapan da chalaga layeng bagi chang hantarakle haina Manipur Legislative Assembly gi speaker Y Khemchana phongdokre wafama singasi gari da nongna hangdokpa mensi khangsowa rikpa Imphal branch gi clinic ama hangdokpa gi thorom da phongdokhibani Tamenglong District Headquarter dagi kilometer kungani pancang silaga leiba Tharon khul gi Tharon Cape asi malemgi tongan ba leiba kya dagi lakpa lamkoiba kaya gi lamthungbam oiri adubu mafam aduda lekhom safam gi khudong sadaba kaya leibana lamkoiba singa tungda amuk khanna lakningdana maram ama oi hauri Jiribam gi ningsing khulda leiriba District Hospital da Jiribam amadi hospital gi akoida leiriba miyamna changsin khiba hospital asigi OPD block thingzinba gi kongjang asi ga thana numit humni sukre ngasisu District Hospital asigi haujik leiriba CMO gi sindri fawa kongjang handok loi haiduna OPD gate mamangda miyamna wakat mifum chathaki ngarang numidang hungtargom tarpo matamda Imphal West District Police Commando gi kangbu amana Nambul Turel gi mamang thangba nakanda leiba Thoksom Bridge manakta gi mioi ani malemgi kaithel chawrang lupa crore taruk henbagi mamal oigadaba brown sugar ga kona fagat kre faraba mioi ani adudi moijing awang leikai dagi MD Kabir Ahmad amadi hauzik Masjid Road ta leiba Bihar gi Begusarai dagi Ramjatan Das ni ngarang nungthil pung ahum tawa matamda Imphal More lambi gi Tengnopol da leiba 32 shuba Assam Rifles na Sita Junction gi checkpost ta More rom dagi tholakpa silver machu gi eco van registration number MN05J0907 da check tawbada gari adugi semdolaba thautingki amagi manungda sapon tap piece kunga manga da brown sugar packet kunga manga yorombadagi driver yauna miyo ani fagat kre Mahiroi look ama oidba Kanglei Park Students Association na sinduna khasi gi nipandagi taromdoi fawba chathagadaba mapan suba Kanglei Mega Sport Festival lisingani kunga mari leinana ngasi Sports for a Change haiba team da cycle rally ma chatkre rally edu Kanglagi nongchuk thumba gate tagi lamtharaba matung khuyathong da leiba Mahiroi look asigi mayai loisangda lamthupam oiki Lions Club International District 322D gi Taramarirak Suba Annual Region Conference Manipur Region ngasi Konunglambakta leiba lamyanba sanglen na pangthokre Lions Club of Imphal Limerol Moirang amadi Imphal Global na yumbu oiduna pangthokyo conference aduda Manipur da leiba Lions Club kunthra nipan na sarugakhi ngarang ayu pung 13 taba matamda Imphal West District Police Commando gi kangbu amana lausangkhong makha leikai digi aina thingkraba lalholup UNLF ki nupi lanmi ama fagat kre farma nupi adugi mamingna Saprom Ningol Phamdom Ongbi Romabati Elias Yainong Kawi Senior Writers and Playwrights for Manipur na sinduna pangthokhiba anirak suba All Manipuri Film Script Competition 2018 da makong mathang tarkraba tongan film gi playwright ahumda award khusinna kre DM College Teachers Education na sinduna ngarang dagi hawduna chatharkiba Annual Community Contact and Extension Program listing kun gi sarugmoy na ngasi Dulaland da leiba Children Home da Interaction Program ama pangthokre loinena college ki maikai digi sana thakna polam yauna chelgi matengsu khusinaki Matamamada mugna da lakna fanangam khidraba hozai dhaningar dagi sahi chamagamari surba ahlibungo khuyam chawa ngasisu hingli ngasigi laina laichat masak khangdraba amadi manung matam sadana punsi mangnarba matam asida mahakna ngasi fawba hingba ngamlibasi chinjak amadi masabu section jabana achawa maram ma oihauri All Assam Manipuri Students Union Karimganj District Committee amadi Karimganj Thangta Association na sinduna nupi macha singgi oiba block level self defense thangta martial arts training program ama ngasi Pathar Kandi da leiba Adarsha Vidyalaya da pangthokre Hozai Gornagar da leiba Mitai Lebak Panchayat na sinduna Hozai amasung Lanka gi oza kaya ga pullaga sahi ki mifam pangthokre Mitai Panchayat asina Lanka Hozai lamdamda Samas amasung Nata Sankritan bu chawkhana bo khonabada achawa thodang loduna lakli